Viral Oirakliba boys ki Matangda Thijillagani REDI Handak numit kharani asida social media ki kuthangda photo amade boys khara viral oiraktuna Rural Education Development Institute REDI ge status hanthana amade REDI gi secretary Seram Herazit ki mingsat chongna bahona rakhiba thawong adubo yaningda ba phongdokpaga loinana viral Oirakliba boys adugi matangda logi mateng logduna thijinba hauragani haina REDI ge PRO ge cherol amana phongdorokle haukiba me ahumdagi Manipur da thokliba irang asina maram oiraga lanjenaratuna Kasar district ke Markulen Fullertel ge irang asina maram oiraga high school da lanjenaratuna sangjapam lawduna leiriba kuki amadi mar loinana Mizoram dagi mi paiduna lakhiba Maitai isilinau Bantarapur amade Sonai Sandapur da leiramba singda Humanitarian Aid International HAI New Delhi amade Northeast Area Development Society NEADS na mateng pibiraktunang REDI na relief camp sing da haukiba me tara mathoida nongmagi sangdaba yadraba polam kaya marum yanthok sakhe hairi ba polam yanthok pa se humanity gi yenglaga REDI na mateng pangkhiba nei masida kasar Assam da leiriba waja sing natraga kanagumba amatadagi selgi mateng laukhiba leite REDI na thorogliba boys asida Manipuri kanba lupka mari amata leina de akupa marol gi damak REDI gi office tagi khangba yagani haire